Impact News ki health link bu yengri ba mayambu JOYSHREE USHAM na taram nokchari ngasi gi health link gi topic asi hepatitis C topic asi bu discuss to bina bagi damakta lengchin na leire akhoi gi studio da GITEN KHWAIRAKPAM Manager Community and Policy Treat Asia Bangkok Thailand Oza GITEN bu taram nokchari. Good afternoon. Okay, before we go further, topics ngasi gi topics discuss tawdring ai mamangda oja GITEN bo ina thamjaning question li hepatitis C siga oja GITEN ga kari oja gi involvement se sigi matangda kitang audience thambi I see huzik Treat Asia MFAR Haribor organization say the Asia ge office se koi Bangkok delay aduda ai huzik manager sai introduced we give the community and policy when they javne adugi mathakta I see World Health Organization gi headquarters the global guidelines development group and viral hepatitis testing and then treatment gi koi global guidance same group amalay adugi member so ojay adugi mathakta I see koige WHO Western Pacific region and Manila Philippines the labor aduga Southeast Asia gina New Delhi the labor Southeast Asia regional office ani sigi viral hepatitis ki strategic advisory committee na lay to provide some sort of guidance as to what the countries needs to do on viral hepatitis adugi su strategic advisory committee ki a member oina lejay adagi different across different countries with different physician groups, the patient groups, pharmaceutical industry, mayam gai hepatitis C sigi matang dai thabak punna tominai haitar. Okay, thank you. Aduna haibadi oja GITEN is the right person to tell us what hepatitis C is. Aduna hepatitis C asi karino haibasi khangninge aduna audience sing dazu khang knowledge bibina bai damakta hepatitis C atopa ju mayam lai A, B, and then other hepatitis varieties mayam lai re. Adu mayam ji marakta khwaidagi sathi badi hepatitis C je yamna danger ne hare like it's magi hepatitis C naraga hey mi si gi baje HIV AIDS se gi ju hen kano tawre magi rate se hen tamthi hare ko aduna hepatitis C is yam sathiba laina mong amani but we have very less knowledge about hepatitis C gi matang da khangde kaya aduna C gi matang da hepatitis C as karino adagi magi symptoms ko adagi magi pazana treatment tawdraga di kari kari oibi ya but kano outcome mayam adu matang da kitang khara hepatitis C is blood-borne virus ne E dagi longna ba viral hepatitis akoina hepatitis hai kan akoina khangi si anything to do with the liver inflammation of the liver haibne samna harab the liver se sauthokpa liver se the sokpa haibne hepa haiba word se ga titis haiba word se ga pulaga originally Greek word ama dagi hepatitis haiba se Greek origin word tagi lakune aduna hepatitis is inflammation of the liver English ta literally translate torakanda and the different kinds of hepatitis viral hepatitis labor sidai the hepatitis C anything that thokpa yai ko alcohol sijinaba yu yam takomi da su hepatitis thokpa yai hidak chaba da su liver the toxic labor hidak char kanda hepatitis thokpa yai adagi koin hujing asi focus torisina viral hepatitis virus na thohanba aduna masida makhan taruk leikre A haibamne B haibamne C haibamne D haibamne E haibamne aduga recently ama koina last ladies in hepatitis G haibasimaga aduna hepatitis marak sidaida atai hepatitis sina yamna chronic stage chatraga yamna sathiba stage amada laktraga hepatitis B siga C siga na yamna koigi liver sida sohalaga koigi chronicity si yong wangba liver cirrhosis kumba mathang progress tawraga liver se yam sokchalaga mi da fatality wangba mi leikidaba yawba aduni hepatitis C gi warise hepatitis B the vaccination leiramnina infant immunization schedule the yawre aduna angang hazuki anoba polakpa mayam si de yam hepatitis B gi di loina schedule the vaccination loin pire adubu preventive vaccine hepatitis C gi di leitrieba aduna prevention in a way that mahik se sangak tanaba hepatitis C gi virus se sangak tanaba hona baduna adu dangna hepatitis C gi ngakthok na boiba means mayamam di lei record adu di kona khanarak pada thamase aduna hepatitis C samna harba liver bu sohanba blood tagi transmit tawnaba
body fluid tagi nataba koi mayam haina bada tai khide humang dagi lowi yum da chana chamin na ba thakbin na ba toilet share to bang sai matam da HIV da haina na ba wa mayam do adana adugum bagi myth mayam do lokthok pa kuin dakar le se humang dagi lawna de chamin thakmin na ba dagi lawna de yum da lemin na ba mi da phi set pa phi khoi gi phi pijam to ba iman ichen ichan na to da masi lawna de or khoi gi ichi ichan na matam na khoina phi pijam to ba kolik pun ba da kaim ta lawna de it's a blood to blood transmission e thengna ra ba kan da dang da masi lawnai haibagi wado ai masida haibidang aduni clarify to ba yes that's the point yeah it's a blood to blood infection it's basically a virus. Okay, so blood khatang dani no sweat humang adegi no body fluids atopa adegi longna ba kaisu leite na chingna bigano sine doctor na haise ko ado yam nuai jare and then hepatitis C je magi laina je kari no khange adegi longna ba only through blood adegi lobune khange ko ado laina ji rate se yamna kano fatality rate se wang halle hai na ko hepatitis C na bagi rate se what is the current stand of hepatitis C globally India da adai regionally Manipur da adu gi matang da su khara hoi globally the approximately 71 million people are living with hepatitis C overall globally niko se sidai da akoi China da approximately 18 million people lairaga yamna China na highest burden se population su yamanina infection su wangmanina global koi disease burden se China da na khwai wang China gi mathang da tai country miyam leire India se su yamna wangba country amoina lawe aduga India da total leire se number of cases viremic cases they confirmed auraga leiraba hepatitis C in nare and khangaga leiraba mi se India da approximately 8 million cases le 8 million is around 80 lakhs is 8 million ko adana 8 million si India da 80 lakhs people layeba hujik se Manipur da di akoi gi exact data se laite koina sarkar na surveillance hujik HIV gumbagi adumaina akoi gi nodal agency ama leiraga chalaga HIV si kamain leiri na press ki mi ama na natraga health department na natraga na civil society group ama chalaga heta lawruba phangba adumaina hepatitis C gi di phangoeba because there's no surveillance system government na data se follow tawraga laite ba aduna atai independent studies atai independent data to matamam da yamna focus tawraga koigi people who inject drugs and koigi nisa sijinaba mi gi marakta koigi matamam da study khara tawgi Imphal da ne adigi Churachandpur gumada yam prevalence yam wang na 98% 92 to 98% matamdu da phangi adigi kano adigi cohort da group se da people who inject drugs da yam wang na phangi ada recently handa koigi state health department adigi community organization khara pul laga taw matam da di koigi general koigi district mapan gumada taw matam da koigi patient district hospital lakpa patients su yawba people who inject drugs su yawba adagi antenatal care gi lakpa mama ke su yawba si myam si da tawraga pull la taw kan da approximately 49% kumba hepatitis C gi prevalence se phange Manipur da adu masi government na authenticate tawraga leiba data di natte aduna masi data hangak taraga di globally di yam fazana establish tawre India gi yam fazana establish tawre India gi central da koi gi Indian Association for the Study of Liver and Hepatitis C gi registry ama thammi adu hospital kharana moi mogi hepatitis C gi data mayam se adu input tawe adu koi gi state sida di huji bhaugi di keno koi gi government support auraga thorak pa data sidi leitri adu handak ki government department of health na support auraga adagi koi gi community organization kharaga pullaga to usi approximately 49% kumba lay and half of the population have that it's quite a lot yes all over India gi da yenga kanda like for hepatitis B gi damakta di magi vaccine lebni na adugi immuno or immunization program da su yawre ko but for hepatitis C gi damakta di hoji power programs e ambo leitri Manipur da su leitri except for Haryana ga Punjab da di mogi state na initiate tawraga free treatment hepatitis C confirm tawkraba mi sing the free treatment pibagi kano initiative to laigre but Manipur da di leitri aina simbatang da si haijare ise karigino haraga hepatitis C je magi positive oire han confirm tar kan da magi treatment da changba je yamna expensive oi hai adu masi chumra aduga chumtar ga di karigi since we don't have
any such program sponsored by the state or by the government ko adui matangda mathangda mung nei na si adu si matangda kitang haibi hoi akoi the national government ki oina akoi gi government of India na response to viral hepatitis treatment program or diagnosis and treatment program haibam di laitri huji bawgi de like HIV gi program lay malaria gi program lay tuberculosis gi program lay national program oina ko adubu akoi gi viral hepatitis C si gi di akoi national treatment program di laitri ba but overall health say state subject ne aduna matamam da ihan hanba hodor ko da matamam da khoi Tamil Nadu da khoi gi chief minister's relief fund gi makha da mi mayama below the poverty line mayama treat torame adagi huji huji se latest ta tawre se last June of 2016 dagi Punjab ta any domicile paiba Punjab ki mi amasi anybody who has infection of hepatitis C moisi lemna Punjab government na treatment se diagnosis and treatment both free da khoi si government Punjab sin to halle ba ko aduma leire adagi masi centrally eta tawbunate moina around 22 to 25 district hospital mayam da tawraga pharmacist mayam si fasan train tawraga June 2016 dagi hobani program se and as of April 2017 so approximately 9-10 months da moina Punjab to treat tawrise around 23,000 people mi lising kulhum doi gum treat tawe Punjab ki thang da yam yame adui mathang da Haryana da tawrisina PGI have a hospital medical institute today the PGI postgraduate institute Rohtak se the department of gastroenterology ki HOD sina initiative lauraga Jivan Rekha program haidana moina tawraga treatment program amasu tawe ada moi hospital se tawrisina kitang khenari se testing taw la ko mi haidi anybody Manipur dagi PGI Rohtak ta chalaga testing tawge haragasu ngasagi antibody dagi adagi confirm tawbagi khoigi leibra leitabra haibagi test se adu ne adagi genotyping haina aingonda leiriba viral hepatitis C karamba makhan gi no haibase hepatitis C ji karamba no haibasi khangdokna ba test tawbasi PGI Rohtak tadi any Manipur de chalu moi da free da loin tawni ba aduga moi da Haryana da leiba khoigi mi below the poverty line oil ba mi gaido samna harba adu gaido di PGI Rohtak loin free da treatment bi ba hujekse aduna India da yamna phajana tawriba program se hujiki oina di PGI Rohtak siga aduga Punjab ki Mukhyamantri hepatitis C treatment program hairi se ani si yam phajana treatment se hujik tawri moi se khoigi both free medication and then free diagnosis pi raga yam phajana okay Manipur de siguma free treatment or free kisuguma leitaraga yam phani hena haizariba haidi hojik pawdi leitribanina ado laina yam tamthiba laina ni adagi yamna expensive oi hai khun khangjarakpada medicine je mai treat tawna medicine je 20000 rupees admaina muk changye haire aduga since lairaba imung manung dagi ana yaw taragadi expensive so oi banina treatment laudaba mayam adu naraga legidaba su mayam yaramgani ado aduna akhina laina je hojik phawadi ko how should we try to control it haibadi si khang na bai damakta how does hepatitis C je kamaina transmit away haise si amtang haibi akoi blood borne ne di haibi gre ko ado akoi ngasai clarification kitang macha ma akoi Manipur de su nahan health minister na tawraga Manipur de su free hepatitis C treatment piragani haiba lauthokibam di mayamna media da thenagibam di leire ko aduna kyamna hujik haurabra haudribra adugi wa di media da su tarakpadi leitri adubu process am di haure aduma di leire ade adui mathangda khoigi Manipur state illness assistance fund na 2012 tagi fund amal lei sigisi department of health ta khoi lamphel da mogi office khoi rims ki opposite atu da leimne sida tawrisi below the poverty line matam da hujikan di priority card kaina leire below the poverty line da leiba mi ghaisi khoi gi lifetime da amurak certain diseases cardiology gi yaure khoi gi pulmonary khoi gi kaino gi angang gi pediatric issue me am yaure both treatment and then investigation da up to a maximum of lupa lakh amaga makhai se reimbursement tawba yai Manipur state illness assistance fund si dagi haiba amasu leiko second aduna hana sizinaramba hidak ama lei hujiki anoba hidak mayam se thorak tringai da ko hana mamang da 2014 gi mamang se sizinaramba hidak oina kapa hapta am da momo kapa regulated interferon ne hidak ama lei adugi hidak si
aduni yam tangi na mayam na hainaramisi lakh manga taruk sangi gaina hainarise side effects su yam wangba treatment course su yam sangba cha tha taruk taina chahi ma kap kada hidak se aduga magi cure rate su 70% gumada laiba 100% yodaba or 95% hujik leiribas main yodaba aduna hujiki option hanagi hujik handaki lauthokhribasiga hanagi Manipur State Illness Assistance Fund ziga anisi gi option ji madi laiba hujik se ko mayam na kyam utilize tawri kyam claim tawri haibadu mana atopa mani hujiki akhoi confirm tawna ba RNA test ka hairiba genotype test ka hairiba masi mayam se loina claim tawba yai hujiki Manipur State Illness Assistance Fund sidagi aduna adumadi leire adu Manipur sarkar gi oina akhoi huji bhaudadi tadri hidak hanagi hidak sidang list tawraga yawri ba hujiki Manipur Assistance Fund sida and the government na kitang progressive oina yengaga anoba hidak mayam si laamina 2014 dagi laamnina hujiki ina sa haijari ba Punjab ki keno se moina leiri si lupa lising taruk khitane treatment course tha ahum gi ne ba sida lupa lising taruk ka chamma chatruk muktani moi leiri se aduna akhoi gi di lupa laamaga makhai leiri ne ba mi amada ko aduna mi lama makhai hoitardi lising taruk ama na lising taruk na treat tawgi ba yagi bo hoitardi akhoi lama makhai hujik leiri sina mi 20 di ka tawba yaidana treatment rate su wang ba treatment akhoi gi response su yam wang ba 95 to 100% ya no wida kai sidi adagi treatment duration su nem dharak pa side effects su leitaba aduna sigi kaino sima aduma hujiki anoba kaino sina kitang sarkar sina khara khoi yenga kadra obviously it's a matter of time policy change ni kitang matam chang ni adabu hopeful oire kitang di adum hopeful oi khara di adum tawrakhini aina sum khanbada change di it's imminent it has to be changed ultimately okay akhoi gi topic se ham da hepatitis C je kari no na hogre ko we know that it's a yamna fatal level laina ni adu khange adu policy do na yam naina re ko do hozik matang as wise da kano matam je break macha am lojage break ki matung da will discuss kamaina hepatitis C je kamain transmit tawi mai symptoms kari no have yamna nungai da topic to makha break ki matung da thamjage welcome back break ki mamang da akoina naina gi ba mayam je policy adagi government ne kari kano mateng pangbi ba ya ba sig matang da happen naina khre now khwai degi nungai ba important topics hojik discuss tawjage oja giten bo hangjaning maji kano hepatitis C je karino di ngai di hepatitis panbikre ko do si mai symptoms karino adagi kamaina transmit tawi ko adagi ai je hepatitis nabra nadabra je kamaina khangani should I just go and test it ai je symptoms nabo kem phau do dum chatlaga test tawhum thokpra adisi matang da kita hai hepatitis C si E dagi lonai number 1 ko adagi mathangda akhoi kana no na som thirak pakanda akhoi dialysis patient kumba medical procedure yam toina toba mi se samna harabada thalassemia patients dialysis patients adagi dentist kumba da yamna toina chatpa mi natragana medical procedure tawgiba mi ko e thokpagi chance leigiba adagi akhoi America dagadi high baby boomers and 1946 to anybody who was born in between 1946 to 1964 bawagi marakta pokpa mi gaiji loina test to biyo ka haibagumba adagi mi tetu ye ubagumba ko tetu yekpa yam toina tetu yekpa mi adagi people akhoi nisa sizinabada drug chaba haina ko akhoi Manipur de people who inject drugs the drug inject tawbasina tawba virus se transmit tawba nateba ngasai gi amaga syringe waina ba amaga cooker waina ba amaga ngasai gi filter adagi cotton mayam ji waina ba se masidagi kainosi mahiksi khoi longna bane ba mathang transmit tawba ne gi transmission ga chap manare almost HIV go almost transmit si transmission si chap manai adagi masi leire na khalse leire je kar main khangni hai kan sida ha bada point tawre ba test antibody test ko and antibody test it is very simple pregnancy gi test tawba sumaina khoina easy kitang lauraga ngasai gi pregnancy gi test tawba sumaina thadaraga minute mari manga da dum result se dum khangani ko adana aduda positive oiba mi ghaise ko aduda positive oiba mi ghaisi next step ta khoina tawdoi si HCV RNA quantitative ana test ma ko next step se positive oiragadi antibody do da positive oiragadi HCV RNA quantitative or viral load it's some na mayam le language the viral load so haine masi tawdoi ne ana antibody
tauba mi se viral hepatitis C ki natural history je kamai tauge da mi chama na bai manungda khoi gi body gi immune system je aduna mi around chama gi manungda mi kun kumanga di mathanda phajagi ni this is called spontaneous clearance or natural clearance na kowe aduna masigumba mi je sisu dum antibody test tawa matam ji da positive aina dum thokane ba because ngasai virus changanda ai gi body jena respond to rine antibody produce to rine virus to fight to na bo na ba ana antibody test the theory is virus to nate ba antibody ai body jena produce to ba antibody do ne ba ana antibody test to the positive or later ne ba mi do antibody positive oi ba mi se loinamak hepatitis C hujik laini haiba leite ba an antibody positive oire an heta pakhat pi gano leire an heta khan bi gano ana next step hujiki viral load hairiba natraga na HCV RNA hairiba test se masi tawthokpa darkar leyeba ko masi tawrani masida confirm oire haina na khalone ko masida oiradi chumme hujik viral hepatitis C se leire aingonda haije khangdoini confirm tawrani adu the virus masing kaya yawi lak ama yawi lak manga yawi lak trauma yawi se thora ani dai da dum ko adagi di adui matungda ama leire genotype haina ahum su na tawdini third test se ko third test se hujik leiriba hidak se leiriba hujiki leiriba guidance gi matung ina hujik si third test se coin tawdi genotype na hepatitis C ji makhan taruk leiba genotype taruk se 1 daina taruk 6 pawa aduna masina khenari si 1 ga khoigi 2 ga 4 ga 6 ga naba mi sina hidak makhan na chaba guidance gi matung ina leiriba WHO gi guidelines khangde America gi association for khoigi study of liver diseases ki guidelines khangde moi guidelines sing gi matung ina ni ko aduga genotype 2 ga 3 ga leiraga na makhan na topa ma chaba hidak se khenari ba ana genotype si khena bagi matung ina hidak se tongan doina genotype si ma khangba ma darkar leiba atai European gi guidelines ta gadi hujik hidak makhan ma tana loina sijina ba yare ka haibagi Manipur ju anoba hidak su lae aduna physician kharana khoi prescribe tor ko matam da phare noi genotype toruranu si gi hidak se ta charani chaba yare an hairak pasu yai not to be surprised adusu dum chumdoini ko physician kharana di genotype tawsi hairak pasu yai adusu dum kaisu kaide ko aduma leire adai mari subada tawdoi se hidak se kyam kuin sani haibse liver gi condition jina taeba magi history treatment history kari kari tawre haibaduma doctor duna hangbirani adui matungda liver se kyam soe haibse liver in non cirrhotic oiramaba cirrhosis haibagi stage si yoramdraba adui hidak se tha hum dang cha doine ba ko aduga cirrhosis oiramaba cirrhotic oiraba liver se sokchangraba adu oitarga hidak se tha taruk char kadoine ba ko aduna nganna chaho se cirrhosis oidringa da nganna test tok to hoba anybody ngasai gi khoi gi tetu guma toramba khangde nisa sijina rakpa mi ga share tamina rubai chin naw khangde thalassemia patient khangde hemophilic khangde ko adagi khoi gi toina dentist kuma chatpa mi khangde masi guma mayam se loina test tok thokpi ba duga test se completely to be antibody positive oina pakhat pi gano ba RNA se confirm to biyo ba aduga last fibrosis se tawraga treatment ji kyam kuina tawsige haibado adugi do decide tawse dong asagi ihan han stage antibodies the negative or targadi is later na to bin late hokadabra or I'll be asked to come again usual advice is hujik oidraga su karigumba mana acute stage the oi targadi virus to antibody to thorak tabasu yai no na infect over oiragadi aduna tha taruk leirakanda ngasai antibody the negative oiba mi do adu tha taruk leirakanda amuka repeat to biyu haina hairakani to be more sure to be sure that you don't have ngasai my transmission je ngasai drugs adu the drug sided blood transfusion injuries the barber kumada su chance later the dentist barber adum lay adum mayamdi yamnadi pakpi ganu hujikan de dum blade sindana khotana di tawri matam amada hoi sinaram de blade kasi ko barber ko yangar ngi aduna hujik advice bu mayam hana dumaina kitang wakhan nungai taba khotaba leiraga di hujik se treatment se diagnosis se treatment se asuki matik laire adun testing do mutang tawthokpiyo aduga ne dum yam laina treatment to yai yam thina kaim to side effect leibana te si normally vitamin tablet chaba dona dum charga tha hum na dum phajana cure to yar lesi matang jida ko sina just common some of the ways koina discuss over do family marital life sexual life to adu da su transmit away chance kyam wange or sexually the viral hepatitis C is sexually the yam thina neme yam neme transmit to we have chance labor chance still labor but it's very low it's very low sexual transmission is very low
aduga family da khoi care provide to matam da leidana ko khoi di family da nare khanga gadi khoi gi e thokpa gumba leiraga di yum da section thorang oina khoi glove ama gumba thambi ba ko aduga aduna blood tuna touch to bi ba the treatment to rakan mi je phagren khalone phagrakan da di kem to problem leitre ba adugi aduna treat to thokpa hai je ai dom da gi phaba nate ai gi family myam se save to rini atai ai gi loved ones ai on the care pi ga do ba ai gi chi ichan inau icha mayam su loina dum masai gi prevention neba treatment is not only prevention for me from my side but ai gi mayam ai transmit to bagi potential leba mi mayam su loina kan to kan noine adu sina haibadi the difference between HIV AIDS ka hepatitis C HIV AIDS di cure late adu hepatitis C di curable lay curable oina my medicine do matang matam chana cha taragadi ko adu hoi break ki mamang da nei na gibodo ada mai je kara expensive oil and there is not kind of plans programs so mayam hopefully oil was state government assistance pirak pagi ko ado chap chap di leitribni na Manipur sida ko aina test tau ge hai tar di any hospital la chatlaga test tau ba yabra aduga magi medicine je expensive oil ni na kitang assistant pa me subsidized rate pa me hai di Canada approach tau gani sigi matang akhoi ge hujiki handa ki Manipur sarkar na free da test taurani rims da jenims ta na lauthok padu da hepatitis B ge surface antigen ga hepatitis C gi antibody test na yan first step ki test to adum yawbani sarkar gi duda aduna mayam na hospital da rims ta khangde jenims ta khangde adu chatlaga yeng matam da adum free da tobi be yare adugi matung da hujiki hidak sing je akhoi gi tangi mi laitaba mi na di dum leite ko approximately moina MRP da tharaka doi chi hidak si hidak makhan ani dui matung ina 24000 to around 25000 tharakani aduna mayam laitaba khotaba mayam pesa paidaba imungi awaba angang gi lai tamba mayam wanari ba ngatani ko aduna adugumba leiraga di akhoi gi aina khangjabada akhoi gi palace compound da akhoi gi machalai magi hek thangna baduda machalai maga nakna community network of empowerment community network for empowerment kon na organization ama leibani moisi moigi testing model ga se WHO na recognize tawraga one of the top 5 globally moisi recognize tawdana moisi international liver congress ta invite tawdana moigi case ka se present ta hondana yam tawrabane adu moi huji yamna patient mayam ama support tawdana tawribane adu moi da chalaga jiki testing khangde adagi hidak khangde yam subsidize oina tawraga moigi worker leiriba moi staff mayam su yamna counseling tawduna na absi kaino de karmaina treat tawni khotkani adagi e chatpa khotaba ngamdaba khotaba ra pa yorgo su blood sample lobo ko moi loi mateng pangbane ina khangjabada adu matang ina khangbai wani ko atai organization mayam su leiramgani atai khangnaba mayam su leiramgani but hujiki hariba palace compound akan liba kon si mayam adum chatlaga anytime office hours da adum chapiraga adum unaraga adum moidagi help lobu yani moina mateng pangwai assistance PA hoi adum assistance subsidized rate aduna haibadi hepatitis C di akhina hidak charaga tha taruk ko suppose acute stage ta adum treatment tawba yara cure tawba yare hai ko aduna akhina myths leiba je na mi kharana adum asai hepatitis C narabni na ai ji kano doctor chatning di or ki ba phawraga natraga adum live 52 charaga adum phajani natraga chuhi tha aga adum phajani hai ra khallaga misconception leiraga tumina leithok kadau sorok pudi test tok thok panen hoi ado swai matang je matam ju loisale ko ado aina oja GITEN na kari message thamninge aina hangba da wat hobu ju mayam yarom ba yai ko ado oja na domgi site tegi haijaning bado kitang haibi aina haijaning si mayam hepatitis C na re na kaimta kibigano number 1 hujik yam thina laire masi treat to basi hana gi dumaina hida kap tana leibagi darkar leitre isada kaigumba chingnaba ama leiraba natragana imungi mi ama da naramba yai na chingnaba ama leiraba test tok thokpiyo hujiki haijari organization do chatpa yai mayamna khangbi leiraga so adu chatlaga wari sabi yai ko aduna imungi mi ama naraga su madu neglect tawigano stigma tawigano kaimta lona gadaba leite blood contact tawdaba leiraga di kitang dang section biyo du kitane haidoisi aduga karimta sandokpa phi lona ba dagi chamina ba thamina ba toilet share tawda kaimta lona gadaba leite aduna mayam first and foremost quite important oirisi testing do tok thokpiraga confirm tawraga lei leite du khangaga ngallingai da treatment tok thoba
aduna tha hum nang hidak se charaga adum yam laina phaba yarabani aduga ngasai kitang liver sok se lamen khalasi sirote kitang oire na khalasi adu oitaraga su 6 months dang charaga yam laiba guli ni no madan chakcha to gara yuktara adum guli mamam do dum charaga dum yam laina yam phajana tawsi yam laina treat tawba yai any physician Manipur da leriba gastro physician mayam akoi khangnariba mayam sina su yam hojik loina treat tawnariba ngatani atai physician GP mayam ID physician mayam su loina treat tawnari ko aduna lotion biganu test to biu adagi darkar leragadi hojiki community organization mayam da help tawri musinga chapiu aduga it's actually very easy to manage at this point. Thank you so much. Aduga matam chu loire aduga ojana ju advice su pibi khre ko adu tar ji swai matang se ani am hangning ba question last question oina ama khatang hangjage ko test tawraga hidak charga treatment phangani hai adu the most important question which I think I should have asked before is nari hadi what are the symptoms hadi acute liver cirrhosis adu howdringai dadi something hakjang nuai tabara or jaundice some symptoms should be there yam common noi basi hujiki hai jaundice se anything jaundice lagadi something liver da affect tawre habni ko aduna hujik si ayam na mi sing se hepatitis C se yam na symptoms se yam slow in a show tawba aduna test tawdragadi sungkang khangoi ba 20 to 25 years depending on lifestyle aise infect tawrani jaundice kumba kaino ma khara narani aduga adum jaundice tudi phagrani ba infection tudi dum leidoi ne ngonda aduna hayeng aina khangakadoi se yam so kan the liver se kainom tawre kainom gi chalu bada nang si hepatitis C test tawthok si har kadoi ni doctor na adu kan khangdoi ne ba aduna madugi stage to yodringai da adu yodringai da hujiksi jaundice kumba nagi ba khot ki ba leiraba tai infection legi ba dagi risk behavior chatlu ba nataba oraga so ngasai gi 1970s 80s the medical procedure khara gumba tau ki ba leiraga di kaimta ki ba leitana dum chatlaga ngasai gi testing si tok thok pase masina khwai phare because sarang tikpa khotpa sigum symptoms labra adu ke shu leite adu symptoms kaim show tawroi doni 20 to 25 years se ha na macha matan jaundice kumba kai gumba kitang tawramaga dum we khoi gi fatigue kumba khar leiramaga wa ba khot bisi khar leirama adu dum phagi doi ne ba infection ji le hodoi ne ba adu infection sina hayeng pura yam thina soksala kan da show tawra ka doi ne one of the biggest thing is liver cirrhosis cirrhosis si oire kan mayam tarung ani cirrhosis oire ngasai gi ascites kaina puk kang thorak pa urakani mi se encephalopathy kaina mi ji kitang gyan bang ba gyan ngau ba aduma mayam se kan madu matam du yor kan da liver jam soi hairi ne ba or madu yodringai da test tawra ga yam line hojiki treat taw yaram ni na taw tho bu yam face ne hygienics yam no thank you so much matang aswai da matam zu loi rabni na khoi ngasi gi impact news ki health link gi episode se loi san matang matam yosala e aduga kano oza GITEN na haibi ki badmaina ahoina test tawdraga di isaji hepatitis C 9 na di heba je sukang khangroi aduna if you kano any risky behavior mak natraga su karigumba blood transfusion or accident or injury karigumba matang na chingnaba lei taraga di dagi liver gi symptoms na nahanba khara chingnaba lei taraga di test tawthokpiu and kanogi kongi office ta chatuna moi assistance counseling lowiduna adum or any other hospital su chatuna test tawthokpiu aduga hidak se phajana cha taragadi laina je curable oi it is not like HIV D hojipodi once you contact it's not curable but hepatitis C is curable see haraga on a positive note nasigi impact news ki headline gi topic ase loisinjare thank you so much